Ngasidagi Indiada Facebook amasung Twitter thinglaba yai. Social media platform ama oiriba Facebook, Twitter amasung Instagram da anuba intermediary guideline ase indaba tarabade hayengdagi ban tawraba yai. Guideline ase accept tawbagi sarkar na lepliba aroiba matam ase May 15 ne. Adubo hogjik phawbada anuba regulation ase WhatsApp, Facebook amasung Twitter na ngakna chatre. Twitter ge Indian version ku hairiba social media app asi khaktamag May 15 ge deadline asigi mangoina na anoba guideline asi ngakna chatle. Chahi asigi February thada Ministry of Electronics and Information Technology ki maikidagi anoba IT rule asi tha ahumgi manungda social platform na ngakna chatnaba khangan khiba leirabane. Maram aduna social media singna hairiba guideline asibu ngakna chatnaba honaba haibasi yamna maru oi. Karigumba makoina anoba rule ase May 15 fawbugi manungda indaba tarabade makoigi status amasung protection adu leiroi laibak asigi leiriba logi matunginna makoi sing adugi mathakta criminal action lokhat patabane US da based over company singnasu tha taruki matam pikre loinana madugi damag US headquarters singdage response ngaire. Ministry of Electronics and Information Technology na laukhthokiba anoba rule asigi matunginna social media platform singna India ge compliance officer appoint tawgadabane loinana officer aduna yananingai oiba sing adu lauthokpa content sing adu monitor tawba amasung complaint sing adu yangsinbagi thabak tawgadabane. Rule sing asi social media platform sing na ngakna chatpaga loinana OTT platform sing nasu masi ngakna chatkadabane. Netflix, Amazon Prime amasung atay singi oinasu complaint sing adu yangsinanaba amadi numitaraga manganigi manungda thabak laukhatnaba. India da based tawba grievance redressal officer appoint tawgadabane. Social media platform singi oina self regulation ge court ama leite maram aduna content sing adu regulate tawnaba tongan ba ministry dagi mihut amamam company sing adu da yahunba amadi committee ama sembah haibasi apambane. Anoba rule asigi matungina committee aduna court asibu violate tawbagi complaint sing da action lokhatpagi sakti pumba leigani haire. Tasengna novel coronavirus na maram oiraga sibani haibagi khudam leite miyam ki hanbagi thawong lepiro Dr. Singh iba chahi amarom sida India da novel coronavirus na maram oiraga sibani hairiba singase tasengna novel coronavirus na sihanbani haibagi khudam amata leite makhoida atopa virus bacteria fungi na chingbagi infection su thengnai maram aduna lockdown hangdoktuna immunization hena tawbagi mathau tai haina Dr. Singh na phongdokre. India ki Dr. Chamag Humpumathoina sahi tawduna India ki PM Narendra Modi da thaba chithi amada mathaki wafam asi phongdokibane. Pan India ki Dr. Chamag Humpumathoina sahi tawduna thakiba chithi aduda asumna ire haukiba chahi amarom sida COVID-19 ge mingda miyoi kaya ki punsi laikhidaba amade thabak toknaba yaure mipum khudingmak ki thabak inkhang chap leptuna leinare. Maikei khudingmakta akiba poknare hauji oireba India ge asengba phibam aside India gi media singna de asengba pidana leire. Kumza lisingani kunge February ge chaichat marida amade kumza lisingani kun mathoi ge April ge chaichat taraga tarukta FDA US Food and Drug Administration na RT-PCR test ki maramda document ani phongkhe. Document ani aduna taklibade RT-PCR test ase coronavirus ke genetic material ase miyoi amage haksang da yawba yengba khakne. Document CDC 2019 novel coronavirus 2019 nCoV real time RT-PCR diagnostic panel na hairi madude viral RNA detect tawba khaktana infection virus yauri haiba khangba ngamde natraga 2019 nCoV khaktana miyoi amagi anaba adu ohenbra haibadu khangba ngamde. Document asina makata na hairibade RT-PCR test asina atopa bacterial natraga viral pathogen singna thoghanba laina singdi khangba ngamde miyoi amana narakpa matamda co-infection kaya viral infection bacterial infection fungal infection kaya thengnai masina taklibade 2019 nCoV ka loina na atopa virus amade bacteria nasu miyoi aduda nahanba ngamme maram aduna miyoi amada coronavirus khaktana maram oiraga miyoi adu nahanbani haibadi langane. Indian Council of Medical Research ICMR na kumza 2020 ge May thada phongkiba chatna kanglon gi matungina karigumba miyoi amabu sirabade RT-PCR test soidana tawgadabani haire. Test aduda positive oirabadi miyoi aduna sibagi maram ase novel coronavirus nani haina haigadabani haire.
मियोय अदु करिगुंबा सुसाइड एक्सीडेंट नत्रगा अतोपा अनाबा अमना सीबा ओइरबसु सीरबा मतुंग पॉजिटिव पु ओइरबदि कोरोना वायरस ननि हाइगदबनि हाइरे असिगुंबा लाना संदोकपा अमदि मियाम की हनबगी थवोंग असि लेपिरो खुदम अमता लैतना नोवेल कोरोना वायरस ना सिहनबनि हाइबसि अरानबा थवोंगनि हौजिक चथरिबा वैक्सीनेशन ड्राइव असे लेपगी मतम ओइरे लॉकडाउन हांगदोक्तुना नॉर्मल पुनसीदा लहनबा मथौ तारे अमदि हानदगी चथरगलिबा इम्यूनाइजेशन दा हेना तौनबा होटनबना चुमगनी हाइना सुफोंगदोखि सिथि अदु पान इंडिया गे कन्वेनर डॉक्टर अमर सिंह आजाद एमडी पेडियाट्रिक्स एमडी कम्युनिटी मेडिसिन पेसियाला पंजाब को कन्वीनर एमडी अतोप डॉक्टर सिंह की सही पीरे मे कुंतरुक अमदे कुंतरेता मणिपुर दसु साइक्लोन यास के मनिल फंगलबा याई मे चैसत कुंतरुकता नोंगसुब बेंगल अमसुंग ओडिसादा चाउना साफु पीरबा याई हाइना पानरिबा साइक्लोन यास मणिपुर दसु साइक्लोन असिगी मनिल फंगलबा याई हाइना इंडियन मेट्रोलॉजिकल डिपार्टमेंट के रिपोर्ट अमना हाइरे रिपोर्ट असिगी मतुंगिना साइक्लोन यासना ngasi nungthilda nungsit ki khongjel pungda kilometer chama yangkhai manga chama humpu manga dagi chama ga marifu manga fawogi changda khangsit sitpagi mawong chenduna nongchup bengal amasung orissa fawgani haibagi thajaba laide masina nongchup bengal amasung orissa gi samudra mapalda akanba nongchuraba yai cyclone asigi manil oina manipur nagaland mizoram amadi tripura da phanglaba yai masina maram oiduna me chaisat kuntaro akanba nonga loina na akha karau tawraba yai मथंगी नुमित चैसत कुनगा तरेता मफम खरद नोंगा लोयना अखा कराउ तौरबा याई हाइना रिपोर्ट असिना हाइरे था सिगी मनुंग तरागा हुमदोइरक सुबोइना पेट्रोल डीजल गी ममल हेंगतख्रे सतलिबा मे था सिगी मनुंगदा तरागा हुमदोइरक सुबोइना ngasisu इंडिया दा पेट्रोल अमदि डीजल गी ममल हेंगतख्रे पावसिना हाई ngasi तरागा हुमदोइरक सुबोइना पेट्रोल लीटर दा पैसा कुल हुमदोइ अमदि डीजल लीटर दा पैसा कुनगा मंगा हेंगतखिबने मासीना मरम ओइदुना मरु ओइबा सिटी ओइरिबा मुंबईदा पेट्रोल लीटर दा लुपा चामा यौगदौरे अदुम ओइना लैबाक असिगी मरु ओइबा सिटी खरददि पेट्रोल लीटर दा लुपा चामा हेनख्रबने ngasi हेंगतखिबा ममल असिना मरम ओइदुना लैबाक असिदा पेट्रोल अमदि डीजल गी ममल वांखतख्रे दिल्ली दा पेट्रोल लीटर दा लुपा मौद्रागा हुमदोइ पैसा निफुगा मरी यौरे डीजल लीटर दा लुपा मरिफुगा मरी पैसा कुंथ्रागा निथोइ यौरे पनबा याबदि मे थागी चैसत मरी दगे ngasi फाउबा लेप्तना पेट्रोल अमदि डीजल गी ममल हेंगलखिबने ngasi gi asi थारगा तरागा हुमदोइरक सुबो ओइना ममल हेंगलखिबने नानथोगलुदबा पॉजिटिव ड्रग यूजर फारे लमफेल गी आरडी विंग दा हांगबा कोविड केयर सेंटर दा ngarang numitang wairam एडमिट तौरखिबा कोविड पॉजिटिव ओइरबा ड्रग यूजर अमा ngarang ahing नानथोक्तुना सेलुबदु ngasi nungthil mayang imphal bengal gi awapali gi मफम अमदा लैरमबदगी मयांग इम्फाल पुलिस न फारगा एम्बुलेंस ता हापतुना अमुक हन्ना पुरखरे नानथोगलुरबा मियोय अदुगी ममिंग चेसम फिरोज सही कुंथ्रागा मंगानी मयांग इम्फाल थेलाखोंगी लाइफम हाइना खंगनबा मफम दगी ने।